Batauga ngasi regional party se adum pukal pungamoy adum ngasi hojik akhoi kenoda yengbiu Tamil Nadu da handak kenogi hojik chief minister oiba akhoi kenoda BJP du yengudana magi du kenoda anuba political party ne ba ma masa na linkhal limni dana adu hoi makhoi di Tamil Nadu da leba mioi adi masa maksu ma superstar ni adu makhoi di paisa se sakte na pai jane ba aduna kenoda makhoi ki funding ki kenoda di pot di makhoi award pa soil di pon treba moi crore adum thadarak laga adum torpane haiba aduneba adun political party ma fraud torpa setup torpa haib sida oi paisa sang ya de ade torkli par ka program ko dem se paisa ki paisa ngtani adegi masdei da akhun movement ama se karuma program ama pangthusi ngasi akhoi kaksing da thoram pangthusi haraji natra sidagi akhoi kaksing tan satoi gari mayam satoi gari mayam degi amung thau handun khotoni leidna adegi mayam ki sigi sa na thangna breakfast ki hairo na thakna even lunch ama sile hairo adu se paisa ni aduna singma mayam ama sang pani na ngasi singba funding se yam thina ma thok tai ba aduna se aina hojik panjari ba ken Tamil Nadu gi adumba mafum dudi moya tai the billionaire mayam paingai leigra hai tare ko aduna ma samak superstar opani na ma na samaitan political party ma tawrak le aduga seri da Tamil Nadu se mokoi pukhatba yaroi samdok taba yaroi Tamil Nadu gi politics si dirty ore mo le kaban ken no tawre hai na tawre libni na aduna adede ma won support ba adumba billionaire mayam leiya ba adu sidadi manipur de billionaire kayana political party ama no na ma phom tawrak le ha kan sida moina paisa kya pi birap tu ne ba aduni da simagi khena ba mayam ama le pot mayam sisu akhoi han ningthesna yengba yate khana daba yate akhoi deso hojiksi akhoi political party ma fraud to ki tangai keno to gi tangai phadaba lei haidana maduki idea maduki ambition ma koi keno gi saktam ga se sarpa akhoi magi keno ga se objective ka se adum tharakna akhoi da aingon ga se adum tharpa lei ba adum masidai ta adum gimbiro adu kitang keno idea khara akhoi share to minisi communist kaina harpa wa phanga se adum lei ta brante ba adu ngasai ki lei ba sigi akhoi ground reality yana practical oiba keno mayam se aspect mayam se mang da thamaga yenglu matam dadi amu khara amu work paki phim se lei haitare anu somdana kamai tawri political party lei riba se national political party sing BJP ya hoji da khoi loi khang center da pairi state da pairi adi ma khoi loi ra khoi yam sathina sel pai kambuni adu ka party ni ma khoi da phan gi wat pali ponte adi ke Indian National Congress hai se adu mangai ma khoi national keno da khoi gi hoji ma khoi lenga pai se de hai be wa khatani mose yamna ina khunba party amadi oribani khoi BJP ni bado ina khunba hengre man de ma khoi jo atum leigre hai tare ma khoi funding adu ta as leire ba business ma keno ke industrialist strike kun mayam ma kari kara Adani Ambani adu ata mayam leigre ko aju ma mayam dana ma khoi na sel pai ba hengal ki BJP jo ma gi fund hengal ena hoje hairi sine ba leiri sine ba adna sima wa pham mayam leibani na aduna sigi congress agera BJP hagera ma khoi gum na moiga lamba par pa ya ba gi adumba ai khoi gi lamdam sida ki saujarpa lamdam sigi wakhalon chenba aduma mi mayam na punsale hairagasu makhoi ga hayang fight tawnar putamda keno dadi khara no point ba mong amada akhoi tawdi mathau taya ba adu natra nasum political party ama akhoi regional party ma link thlasi an har regional party se mari manga gi phimoni ma hojiman pudal le sita sida linkhat pagi bo pham leiri se adu nadi adu di yaroi ba adu potan nadi kasu yaroi adu su kamte kana roi aduna adu gi sarputi ngasagi ama khaktang leigadong ne ba hoi leitabi ya leiba ya ti habidi leiti ko se Tamil Nadu da pengale na ana the AIDMK leiri DMK leiri hodike hojiki keno du leire mai ma keno du ka ore KVT haber KTV haber keno ma habani ko hojimoti ai ka ore adu ngang ni sa khoi yeng ma thibu su mu nuai tare aduna simba moi zu adum leita bana ke Assam da zu leir ba okay regional party ma yam ma loi mut khra hojika Assam da regional party am to leitara hai tare ne aduna simba wa phama yam leibani na manipur su akhoi regional party mari manga linkhal le haraga ta akhoi tokhai na sum chatna bagi mohta ama khaktang ani khaktang hai ani bo yai ba ke chuai de ba madudi henjang rati adum yara roi ba akhoi ye keno da kare hani aduna karino to two is company more than 2 or 3 is crowd and habido adu pot lak ne ba aduna singoi pot si leibani na akhoi khara kopna yengmin na changi khanami na changi
aduna ngasagi leinari base hana gi leijari ba MPP gi manung da leiri ba magi internal difference mayam kari kra lei baduna kam dongna se resolve to ya ba solve to ya ba potno madum de akhoi khangdare akhoi samuksi yogseru badinate aduna sreisa keno thi yamna sakti leiba powerful oiba adumba keno mayam ama jo adum khara adum machika adum involve tor pa khorba leibanina madudi akhoi na sang kari so hair banga marwai haitare